Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari ngasi sumahawsangum Aroiba Oirage Nafamda kunmathoi suba tangkak amuk puduna lakjari mayam punna taminarasi. Asingba oina bread and switch on tawrakidri tasingna sawkhra mali Sanathoida Sanathoi su hanjin phanayam tawzabani adubu sukhangmak hek hanglakdri khangna zanaba atopa amatasu leitabana Sanathoi chatre khanglaba number duda hanjin try tawudi lepte adubu hangakpa kawudi leikhidri animak inkhalakpa ngaktani mina ngamaga chathaningdaba makhoina tangamlikhai nungaijaba ngaktani adumaknasu marai tawnabada amana hanba kawba leinadribani ngaihaktugi machin penaba ngaktani makhoina hainaribadu hauzik haikriba haujik utkriba matawduna tungda kari oirakpa haibadudi khanba natte khaujengdagi thorakpa wahaidi lasting oide hainaba lei ahal laman singna khaujengdagi khallaga wanganganu natte namuktang yotharaga ngango haiba hauzik sanakriba Sanathoi Breden anigi wari amuktasu yothakidabani ahing chupa Sanathoi tumdaba makai call tawi adubu pung 12 taradu phauba off hangde hanba leiti nupi sisu nupi thongna utlagi matangum chatri phauba tawni haibagum adumak tawseli pung 12 makhairom helakpadu waida itha thajadana ring chatli hiplaga tawrambadu phat haugattuna phamung mayaiduda phamli nakanda hipliba mi mana phaisub haidorakpaduda ingladuna mamit uisen hairakli hai karino nei sana ingan hei kaigano nang nam hogali dubo tanjaduda Breden su call to hek pai khalakle Sanathoi wadu ngaihak kok te thorakpa ma phat khomjile imabok toilet chaloge tawni phasana semamge phaisubsi CI duna phone du lengjumga nakonga pasana duna chaplaga maboki phaisub tu sinjilamlaga prap thoraklaga mathaki hangwa floor duda lagli sorgadu stair ka khalakpagi thabet holabani sorda mungtang sang hondoklaga hairakli tabra Breden su ngasai dei paribani wade matanga ngakte hawjikta da Sanathoi na hanglakpaduda hairo nang khali su kai ngasai dei kem ngai khangbra konjol du nikli tawrakli Breden su khumlakli miss call masing do nang ne henan ge tawni irai laina yang na pirakliba Breden di paukhomduda mapi nauganba Sanathoi di mitlu pirang du khamba yada khasai thakta tahanbire tapna su hairakli nang naise nang gyore na laknari ro irai laina ga hairada aina ngasai de kam wana nangi call chat pangai khangbra ngasai de mikup am phau leptribani try tawasi aduga nang off adum thaminadra Breden tapna jamna tapthana khomlakli aina ngasai nangna call parakpa ngaibadudi ai waram leina khanbra nangonda wabada phangkiba jaina do aingomda su chapmana phangange khalira kayam wage do nang soisu ahan boida amungtang mahang tangminaba pamba wai yam wai khangbra tumoro chalo thing ai su tumna badawrage kahino da nang hauju phau sawrira saude tumoro thing ai so heng anda hogadoi college atringai shopping han chatoi hoi thammage dudi da su phajana tomoro good night Breden hana call kakre Sanathoi ma pukning yamna nungsiba haidu oihauri nahan makhaina call kaknaba marai tawnabada pungkhai amarom changbani adubu ngasidi second amada marai amata su tawnaramda phat kakre bana kapli khangladu phawba kapkanu haiba wahai ama phawba haiduna themlamdana magi apamadu khak hairamlaga tokhibadu Sanathoi bu pukning hena nungsi halli Breden kaigino maram khangda Sanathoi dagi mamai leibagu mataw ama hek tawrakli matam chuppada na thainaba tawba maong amagum maduna nungsidraba haibadi oidaba nungsiba sumanba aduga nungsirabra haibasu hek haiba ngamdaba maong ama Sanathoi olangon sawnai masado haifam tokfam khangde Breden ngangluba su ngamde hangore pakhum amadi dumak pirakani
Maduda haida haijiluraga sauningbagi maong amuk tawrakani aduna tumin leijare. Somdana ngambado wakal yam santi oire. James koina sunupi atopo koyu kholu haibagi wari sadri. Mana pama maongda dumak leijarasanu haidana khandokle. Mana tawrakpa thabak khudingmakta tawba yaba mating tawduna maba pukning oina thawgatpire. Ngamba lokana thungbadagi ngasidin mamana dukan thooranu potharo haidana changang class amaga bread amaga piramlaga thokibada ngaribani. Mamana piramlibadu chaningdraduna tabelda dumang thamlaga nakanda lairiba phone du laukhatuna ebida changaga news feed tu sum scroll tawduna yengli. Mana sum yenglinge itha thajadaba number amadagi message ama paisilai. Ngamba mana uribado thajadraduna managda nagsinduna phone duda bisum aniga du sukjenaduna yengli. Ngamba call tawkiba number du ngasi su save tawribani. Maminga konana chongthoktuna screen duda lairiba message tu ma thajaba ngamde. Mani Sanahal ki number dagi tharakpa message ni. Message ki marol na sumna iri. Nungairiba kamdawri. Tumen loto na thamjaramba ihol amok mathi phonghange laklibra. Ngamba message tu pak na hande adumag yengduna lay. WhatsApp ta tharakpa sunate SMS oina tharakpani. Minute mga rom phone du da munna yenglaba matung ngamba khobi anidu thak thak nikpa makhai message ama type tawduna halli. Kana thuna hala I reply do hana nangai do na leirambagum aini da ngamba aibu kanano sanani kai leire da ngamba hauju phawai bu waroriba kai haugena laklibra dangna laisiba wana samjinduna tumen irol nung da thaudu nungum tumen laikraga aigi kariba thamoise jingthuktuna lakna gen laklibra ngayang message sum thanabada yam kairadra aige wamba ithanta mechak puba khangjaba duga nangi ngasigi awaba sidasu aibusu saruk yausiro nangna hainingise soikre matunga mungana thara roige ithanta mechak pumba khangbada wakhiba jainado ngasi sudakpam tari punsi chupasu taduna lehawrani adubu aiga tina loinaramba moida dangbodi nathanda chaina khanganingde dangamba dukan thokpra sor sangna hondo ingambadu thabak manungda tumen mathau tawduna gunjaramba mage angawba lakna phana yadaba huizawgum huran machange e khangamali lakna phana ngamdana kanna chungba hawragli khamba ngamdre mapuna ngamba makut oiduna mage thabakta thamduna mathanta haijai angawbongi khangana nong mangi haiduna nong hekta tadabani ngahang mata tawramba khagni aduma khankene atya mahakda yang hangau bangamda mamli lehukadabani phathau ngamba phathau message to reply mok pisili kainu ngai dabale rage kashu thodok palaiteda wakhalna jarangna base litafam khangdabani phathaba haiba machangbani aduna phathaba handa phajana tamkho ai gyan taje ai dinu pani aduga nangna nupini wahai paring sikhangni aina nangon hainingba kaungdana punsi chupa laiba ngamboi sage oyo ai sunangmo mangol pige hoi thank you dangamba phagi dagi ani do message khara nungti ke mung thanare Sanahal ngambaga thanaba message mayamsi hek loibaga polap delete tawthoi number su save tawde jinphaw ina pubani ngamba sunung suriba kawgana khongfam do pak hek handokpa ngamde yamna thanabadi natte nongmagi taramungtang thanabani icham chamba ngak toina thanabani atopa hian ba hairuba tawdri Sanahal su ngamba su cham na hainai ahen ba wam tang ngangnade braden su pawm phawnaribani magana call da su wari sanai message su marang marakta thanai yamna di toide ngasi braden gi exam loiba numene exam pung ani da loibani pung ani ga minute 35 dagi Sanahal na call tawba message thaba aduba haujuk phawbagi oina reply mata lagdi man horet urakanda oina tawjaraklani khanduna Sanahal hanjin mayam tawsendri adugi mahod ngamba goina message thanari dangamba chak charaba chare nangdi charaba chare oh no exam de koira maroine
Kuidri. Kyan parage? Amta padrida. Singthawina khara pasi haibani. Aduda ina sum tala lairaba. Lairik pabada talagadi mi oiraroi. Nongmagi soidanaba khara yengwa yadro. Yengadawni. Singthadi nupagamta koidraba. Koidabane madi college kadri fawba nupamta koirui hai. Yam phaine. Propose tawrakpadi mayam laibani. Ado manamta accept tawdaba. Yam reserve laibani masi. Minasu wa pak nangangba ngamdabani. Hek yengbada yam singbasu mali. Singbani. Aigi lurakana mangondagi suggestion adum lawrini. Phaine. Namanabi afaba tinabage. Ngayhak message thanaraba matung anidu thingi haidana tokle. Sanathoida Bredenda call tawi adubu handaksu pairakde. Phana kuirasi phawa pairaktrabasida Sanathoi matha sari. Ngamli khaidi tawbani. Ahing mikap thorakpa phawba hek tawzabani. Adubu kari tawrabano supai pairakkhidre. Mathanga yone puma palom tarakpadu waida Sanathoi ngarangom Bredenda call tawi. Adubu ngasisu ngarangom ahongba leite. Message ta changduna ngambada message ama thai. Da ngamba su thabak chinbana rahalaktre. Sanathoi phone do khwangda yepsilaga makhada kum tharakduna mama khoiga punna film ngahak yenge. Pungkhai muki matung itha thajadana call langpagi ring khinglai. Sanathoi ne satokduna yengbada Braden gi call oiramni. Mayam lerambadudagi khara chathokduna call do receive tawi. Hek pai khalakpaga call pai dabagi ngange haina tawbani. Adubu mana karisu haiba nangdringai Braden han hairakmi. Nangamda thongan phawba thoklo. Anga malakani. Aduna nangonda ganum pirakani. Ngarang call tawbado supai pai tu kaigeno. Thenge ni ngarabani ko tho thuro. Sanathoi call to paina thorakle Braden khoigi angang ama thongda leptuna leirami. Sanathoi thorakpa ubadudha changsilakduna hairakle. Itaima asi turel wangma fawda kaino pot haidaine turel wangma da haisina kaino phone do amsintuna hangakbani Braden na khom kaino do chatlaga yengminawrodana angang du kaloina na Sanathoi turel wangma lairiba domda lagle itha thajadana matung onthokduna makuna na kongda phone du thamduna leplambadu ubada Sanathoi phone du fatkak thale aduga manakta chenchat chatuna changsel Braden sumamai leithokduna yenga e nokfet tawna aduga mamitna Sanathoi da second khara yenglamlaga makuna pariba phone du da meeting thamlakli wama ta haida bi Sanathoi pariba phone du tap law aduga mamai leithokre Braden du khandaba natte nungsidaba natte nongmata maba ningsingdana haukiba numit ama phawbu yawba natte wakhal mana pothage khalakpa mikup khodingda magi nungsibada ningsingduna pukning wakhal animak pothaduna leijabani Braden du matana wakhal phatana sagatuna khanjabani pukphatabini haisi oizaba thibi khodong saba ngaibani haina amungtang teisi mathau chinjabada khodong chaba lauduna ngambaga paw phaunabagi lambi tanja ngaibani haina teisi ngangsi mabu huranbi matawni mana Braden da utlibadu kari suhairoi huranbi natte haina matana wakhalana khanjaduna message pumba amuk kaklibani nungsiba sabani haina amuktang nachin pena chayu mabu matik jabani madi michai tabagi thamoi anibu ngammi haiduna makuna sananingba maongda sanabadi madugi kanaba kari suleiroi migi thamoi thukaibagi cherakdi ningamdaba pirang nattana atopa dandi leitabani kawra mali minamnubai takiba pirangdo anoba pirangi mahau amo tangningduna ningai tawrakpa matawni Sanathoi magi ngarang exam loibaga hana nakaktuna leiraba ticket tuna Manipur thorakhibani ma hana Manipur thokke haibagi asa laikibadi natte Sanathoi gi maongda nunggi oiba ahongba khara lakpa ubaduna thawoina thorakbani shuthok thorakloi haidana Sanathoi da hairamlabasu amuktangdi surprise oina thorakduna surprise pike khankhibani ngarang lakke tawbada kitana thingmanbadagi ngasi lakbani manawno pathokpa angang ama puraduna Braden phone duda atai amata changdringai call history hana changduna yengi thodokpa chingnaba yaba mata yawde message ta muk changduna yengi
Ihan hanbadumaktada save tawdaba number amada thabagi leiramliba message tu changduna yengi. Sanathoisu wakhal oisiludabani. Haujite ningsinga ngasai ayuk mana thakiba message to kakhidri haiba. Lauge haiba sungamda tokfam khangda kari hairakpa haina ngaiduna lei. Braden magi phone number do lauthokduna true color da changduna number do namduna yengi. Ngamba thangmai ban haina thorakpadu hek ubaga mamai phalai thokduna Sanathoidi yenglakli. Karaba meeting ni yenglakliba meeting do. Sanathoina Bradena sauni yengakpadu ubada wa haige haina machin kathoke tawbada khanghaude. Bradena safukana Sanathoigi khajaiduda khopakna thangkhiba. Ngangduna asawa pumba khomjinduna nongthango Sanathoigi kokta hai tharagli. Aduk namthak haibi. Aina nangbu kayai matik thajai nang khangde. Aina matam khara ithauda mai onsinduna leiringai nang nahana koinaramba nupaga lona pau phaunaba ngambi. Aduk ludaba lamchat. Natida. Yare, wa makha tarakano. Nangi wa ai taningde. Chahi ho mai bungai ni haijabaga susai. Chahi ama khaksida asi yongna tawba ngamba nagda aiba chahi hom ngai ga dawriba. Oi thoktabani. Da Kayamta harubanati icham chamna. Wadu haiba luiba nangde Bradena muksu mamaida tharakpadu. Sanathoi jainado makuna mamaido paisendo na khangi. Mapisu tarabani. Braden mamit ira jena. Aise, dangna nangi hakjang tu khag pamboy dubra. Atopa lamnan bamada na thamoy do sinathuaga. Aibana, nangi hakjang polang tu da punsi chupa thiyam do na loina kena khanbara dro. Nati ida. Kaukadu. Punsigo ina nanga ay galoy na rabani. Among hana nang wada wangang oy. Ay yamalay na layda. Ato pa dudum na loy na bangamba nang bo. Ay ga punsigo ina limi na bangamoy. Ngasiyo ina nang wada mangkri ba thaja base. Among hana halo ba di haro da bani. Da. Ado may haido. Ay si dagpam lay rabini. Ay si dagi ko chan labini. Asi do na Sanathoy kapna Braden gi khutu paing ke tawri. Braden saung na makhutu phatkan thoklaga saung na hairakli. Soikre. Nangi thamoy masa khangdada nangi hakjang ai na sokre. Ai ge khalaba mami khak ko helamle. Nangi jadu gi matik chaba mamal. Ai gi thawai na thadoklaba so adumadi piramgani. Aduga nangdi ai ga punsi ko na loinarabani khango. Wadu hairamlaga Sanathoy gi phone do langsin boy kai boy piramlaga magi kari do thauduna chatkre. Hanna phawba yengamdre. Matawda muk handuna yenglakadaba so mandre. Aduk warauna pinana chakkiba matawni. Tungdagi yengbadi ui makuna mapi taithokduna chatkibado. Sanathoy upai leita turel mapanduda phamthaduna kapli. Kaithel karakpa hal kharana changsinduna. Hai. Kedorage nei bema. Mayumnadi changdadana laina khoigi yumdoina changlakle. Kana su hanne ngamda laina gi kada changduna phamungda mamai pulap opsinduna o khongna kaple. Mana changkiba uhaubaduda laina dukon phengbagi makhut achotpadu tawel amana taithok na changlakpani. Leramni Sanathoy gi matawduda pakhatna tawel kaduna kana langsilamlaga changsilakle. Sanathoy gi lengjumda painduna hangli. Sana kedorage. Ha, kedorage ba? Kanana kay hairayno. Sanathoy opsinduna kaplambadagi mamay patnon khalagduna lainabu chena konduna kappa haurakle. Kapna so hairi. Ay lali. Mangonda yam lali. Mahayam saukre laina. Amta timbiyo. Mahamta timbiyo laina. Mahamta timbiyo.